Koramjari punama ngasi ayuki mathel gaine sise mushroom kanghau ama aduduga nga tauba thongbase numidangda lay numidangda thongibane ba adudugine ba aduga nga taubagi makokta aduduna kangsoi thonge kangsoi khu house leitre amthina smaina hauni ga thajaru de ba aduga pafor ma taure singju ma taure singju siga pafor siga kaya de haure krem krem ga lauraga aduga chicken breast ama air fry taure imana biga irumet ki ado adu aisi sare khara khu house leitre ma amthina haujaningo aduduga singju sa morok sadabagi morok tekpase smaina hingna hape ba kanghau da pura munna gauda bida thina hawe smaina mort ba hapase ai smaina hingna dum hapa pamjai ba aduga ai manabi se ai roommate se assamese ne ma se hana di kangsoi ram haina ram dreva ko hajikti char char kangsoi haina mana kangsoi thongo dum haidone do mayam sigide sida loijare mayam mathangi video da mu thengna se bye bye